Thoubal Turel da thawai yaodraba Hakchang Oina Taotharakkhiba Yairipok Tulihal dagi Meraimayum Imtiyaz Khan chahi kunmathoi apokpa Md Najir Khan mishigi Achumba Wayel Phanghallu haina ngasi Yairipok Apunbagi oiba mipham phamduna warep kaya loukhre. Joint Action Committee Against the Brutal Killing of Meraimayum Imtiyaz Khan da Sintuna Tulihal Committee Hold the Pangthokkiba mipham aduga mari leinana JAC asige member Muhammad Sahidna hai Imtiyaz mishigi Achumba Wayel Phanghallu fawba JAC na hanadagi Asiba Hakchang lodaba haiba wafam adu hena kansilagani misi asigi langla langjin pung nifugan nipan ki manungda puthoknaba Manipur lengakta thamkhrabasu ngasi fawba karigumba response amata piraktaba madamna miyam CSO Meraimayum Imtiyaz amadi club organization single loinana makhal makha kayagi khongjang changsinaba warep loukhre. Mihat asigi Achumba Wayel Phanghallu fawba lekai da numidangi matamda Maira khongchat chatuna khongjang changsinba karigumba Manipur lengakna tasin usinadana leirabadi makha chaba oina total shutdown fawba tawbagi warep loukhre haina mangna makha chaki. Misi matangja hojik pawgi oina responsible group natabra moyega akhadaba mapam khadada JC longpa particular areas in the total shutdown tomta masigi matam amadi mapam koji JC na ona leppa hainatu masigi rule number 5 ta motamatu oina matangja justice council pawda JAC na lor pamata pachang ye ko phang singa niamna mapung phana product